पाउचेदे यमपक ओजिबंबर उइबा पाउ खराब डेट तौजरे US का उनkan aba चाइरकता रूसिया ना चाइना का चाइवल अमा रोम चुपना पांगथोकदबा वार गेम्स हौग्रे US का उनkan aba चाइरका सदा ngasi रूसिया ना चाइना का चाइवल अमा रोम चुपना पांगथोकदबा war games हौग्रे an official report amagi matungina पांगथोकले Russian Defense Ministry की माइकेदगी हाइखिबदा Boston 2022 हाइना मिंगथोनबा एक्सरसाइज असि सेप्टेम्बर 3 फावबदा रूसिया की फॉर ईस्ट अमदी Sea of Japan दा लेबा फायरिंग रेंज तरेत पांगथोकदबने हाइरे रूसिया अमदी चाइना ना पांगथोकलिबा वार गेम असिदा लानमी लिसिंग यांखै एयरक्राफ्ट चामकनिफु अमदी लान गी जहाज हुमफु यावना पुन्ना वेवन यूनिट लिसिंग मंगारोम हेना सिनदुना वार गेम्स असि पांगथोकदबने हाइरे रूसियन जनरल स्टाफ की चीफ वरिबा जनरल बालरी गेरासिमोव ना पर्सन ओइना ड्रिल असि यंगसिनगनी चाइना अमदी रूसिया ना पांगथोकलिबा एक्सरसाइज असिदा सोवियत यूनियन दा यौरम परेबाक सिंग लानमी सिंगसु सरुक यागने इंडिया लाओस मॉस्कोलिया अमदी सीरियन सिंग परेबाक सिंग दगी लानमी सिंग सरुक यागने सी ऑफ जापान दा रूसिया अमदी चाइना गी लान गी जहाज सिंग जॉइंट एक्शन चथदुना समुद्रागे कम्युनिकेशन प्रोटेक्ट तौबा अमदी एरिया ऑफ मेरिन economic activity amadi Littorian areas in the ground probing support to bagi thabak su sathagani haire China gi lan milising arirom hena saruk yabaga loinana military vehicle chahum combat aircraft kon mathoi amadi warship homna drill atuda saruk yaga dore ajik China amadi Russia na pangtok liba military exercise asida China gi onadi military gi pass homda gi force tharak tuna saruk yaba han ba hoigane sadarak liba thawong asina di China amadi Russia gi marakta military gi hoina cooperation thamna tuna amana amaga thajana balai habadu chapchana bolle war games asi pangthokpana Russia amadi China gi marakta defense gi wani lainari bamari asi hena session han bangam lagane haire Russian President Vladimir Putin February 13 da Ukraine da maki drop sing thasin da landa sin krab matung tarakpada pangthokliba military exercise asina laiba kane gi marakta defense gi wani lainari bamari asi session le habadu mayek sengna taglabane Russia ने यूक्रेन दा चथरिबे एक्शन असि क्रिटिसाइज तवगी मतंग दा चाइना ना याद दुना लाखिबने मादगी मादु महुत US अमदी नेटो बो रूसिया दा मरम चाटना कहौपगी थवंग सिंग चथकिबना मरम ओरगा यूक्रेन गी लाना सि थोकपनि हारि रूसियन यूक्रेन दा लंदा सिन खरबा मतुंग तारकपदा दान्दी पिना दबा लोखलकपा खोंथांग ओइना रूसिया गी मतक दा सैंक्शन थंगरे मासिगी खुलंग लमन ओइना रूसिया ना चाइना बो खनबगी थवंग सिंग लाइबो थोकलबसु सागुतकनि हाइरे हंदक दा ताइवान दा US हाउस स्पीकर Nancy Pelosi की खोंगसत पांगथोकरबा मतुंग तरपदा थवंग असिबो अकन बंगदा यानिंग दबोत पकलवैना चाइना बो सौगतपगी थवंग सिंगदी अदमक चथरे हाइरे माखा तरकबा अतोप पाउदा श्रीलंका की प्रेसिडेंट ओरंबा गोटाभया राजपक्सा हलकलबा याना लैरे श्रीलंका की प्रेसिडेंट ओरंबा गोटाभया राजपक्सा थांगजनुमित मरमदम श्रीलंका दा हलकलबा याना लैरे अन ऑफिशियल रिपोर्ट अमगी मतुंगिना फोंगदोकले Sri-Lanka da mamangi matam da amuk tu oikidriba mong abada economic crisis mayok na duna miyamna mahaki mayok da irang haurakpadagi president oramba Gotabaya Rajapaksa laibakasi thaduk tuna siyan kibane magthang janumita Thailand dagi halaklaba yana lai hauzik masagi chahi 63 suraba Gotabaya Rajapaksa na July 13 da laibakasi thaduk tuna siyan ki Sri-Lanka gi masing jamla protest tawagi khongjang changsi lebam gi hoisingna so Rajapaksa bu kudak da fam thaduk nana bataksin ki Sri-Lanka की Air Force की प्लेन अमसिन अदुना मालदीव तमना सटखरबा मतों तारकपदा ममांग द प्रेसिडेंट ओरंबा गोटाभया राजपक्सा ना मालदीव ता चेलबा मतों सिंगापुर दा अमुक चेन खिबनी जुलाई 19 दा माना प्रेसिडेंट फम रिजाइन तौनहरबगे चेरोलदु पिसिन खिबनी माना थाईलैंड दा चलग मतम खरागी ओना संगजाफम पिबिना दबा ताक्सन के थाईलैंड की फॉरेन मिनिस्टर ड्रोन प्रामु दावी याना हाइखिबदा राजपक्सा हौजिक लेबागस्ता नमित मारफुद्रानी सुपना लैबगी आयाबफे अदुमैना महक डिप्लोमेटिक की ओना पासपोर्ट होल्डर अमु ओइरिबनी हाइखिबा लैखरबनी राजपक्सा ना थाईलैंड पॉलिटिकल एक्टिविटीज अतरिबा असदा महक हनबा यानगद्रा नत्रगन जारोइद्रा हाइबगी मतंगदा खांगथोकपा मसारंगले मीडिया रिपोर्ट फंगदो केबे प्रेसिडेंट वुगेमे सेनकेन महकपो हलकनबगी दमकदा अरेंजमेंट तौरी इंग्लिश इंगमग सापनी फुग निपान की मतमदा श्रीलंका ना मनिंग मका तमौरबा मतुंग तारकपदा लेबाकसिना लेबाकसिदा ख्वाइदिगी साथीबु अना इकोनॉमिक क्राइसिस असि मयोगनारे IMF na sagul sinumita laukthor kiba overfam amada makhoi Sri-Lanka da sahi mari gi matam asda loan oina dollar billion 2.9 gi senfam piragani haire Bangladesh Prime Minister Sheikh Hasina India da laktuna bilateral in gi mari fagatana bagi matang da wa khana kadawri Bangladesh ki Prime Minister Sheikh Hasina September manga da ni pan pawa India da khongsat pangtuk tona lebak masen gi oina lainari bamari fagatana bagi matang da
Waganaragani an official report amagi matungina fongtokli. Prime Minister Sheikh Hasina gi India khongsit asida Rajasthan dasu khongsit pangthokani. Maki khongsit pangthokligi matam asigi manungda arubu area oriba connectivity amadi trade ki matang da khanagani haire. Sheikh Hasina na India ki Prime Minister Narendra Modi, President Draupadi Murmu, Vice President Jagdeep Dhankar amadi External Affairs Minister Jai Shankar gasu unaduna wari sanagani haire. September ni fonda Rajasthan ta leiba maming chatlaba Sophie Sain Moinuddin gi 16 the khongsit pangthok langbani magde handaki sahi khara ki matam sta India amadi Bangladesh leiba kanina khwaidagi awang pathak ta wari sanatuna lakli Prime Minister Sheikh Hasina gi India khongsit asina leiba kani gi marak da leinari pamari asi makatana sesin hanba ngamgani haire leiba kani magna Kusiyara Turial gi ising share dominant bagi matang da interim agreement amadi sai I taunagani Nagalani mana India Bangladesh Joint River Commission ki meeting aba August kunga mga tapang thoki ba duda agreement ki text ado finalize taw krabani India amadi Bangladesh lepak ani mga naturel yang kai gamari share dominary ba asita tani deep water sharing agreement ki framework develop tawna na ba identify taw krabani haire maka tarak wa atop pauda Ukraine ki nuclear reactor bomb ama bomb to ina kapsul ko na maram orga shutdown taw kre Russia na kudum chanchindu na leriba Ukraine ki Zaporizhzhia nuclear plant complex ta Russia na bomb toy na kapsulak pa na maram oraga operational reactor ani ki manungda ama shutdown tawre an operator sina fongdokle Zaporizhzhia nuclear power plant adu ki side da Russia na motor kapsulak pa ki emergency protection activate tawga loina na operational phase 4 unit adu shutdown tawkre hare Inergo to namakatan hai ki beda power unit number 60 Ukraine ki energy system da thabak tawki gani loina na power plant ki supply su tawki gani hare Russian Defense Minister na fongdo ki beda Zaporizhzhia nuclear power plant asi khulong thininga oiba pibam amada lakle atubo ningthijana control tawri International Atomic Energy Agency dagi delegation amalak laga safety ki matang da yangchin baki ayaba fi gani Ukraine di Russia pa International Atomic Agency ki miyoi khongsit pangthok na ba thorang sa tharaki ba asida Russia na flana duda bong kapsilaga akaiba pina da honare aire Russian Foreign Minister Sergei Lavrov na haiki bata Russia gi ona di Zaporizhzhia nuclear plant adu asoengam yawdan operate tongna da honaba yaba puna maghona gane International Atomic Energy Inspector sina khongsit pangthok ba du makoi gi mathok ning thijana pangthok pangam kre Moscow da pangthok gi ba thorom da warol pira duna Sergei Lavrov na haiki bata agoin honaba yaba hona duna nuclear power plant adu asoengam jawdra function tawri nagalamam da Russia na di Ukraine bu Euro ki khwaidagi joba nuclear power plant aduda yaikai tingai ba pina da bamyo homfu and deploy tawi anamaral sere UN inspectors na khongsit pangthok tangai mang oina na wafmasi phangthok ki mani haire ayubung taruk tawa matam dagi horaga Ukraine army dagi Sabotier group ani khaidolaka thajilaki Zaporizhzhia nuclear power plant dagi kilometer ahumla fom da Russia gi Sabotier adu thajilaki bane Masina maram oraga Russia na su yekna basing marufang na makana da bakrongtang paikat kani haire Hauzik Zaporizhzhia nuclear power plant adugi akoi bada Ukraine ke lan mising deploy taw khiba ka loina na kothok na bagi thawng sing cha dharakle Ukrainian assault group sing assault troop sing asi Russia na control tawriba Zaporizhzhia power plant ki marak na pamafam da Russian force in Ukrainian deploy tawriba do khang bangam le Russian state broadcast RT Vladimir Rogov na haiki bada Ukraine force sing na su offensive sa thaba hokrabane UN inspector sing chu Russia na kudum chaliba nuclear power plant adu da lak laga yangchen bagi thawng sing cha thagane ngasi ayo angan babatam da Zaporizhzhia power plant gi akoi bada military activist sing cha thagi aire Augusta da China gi plane samri ni fuga tarung na tawan da air space launching duna paisilaki Augusta da China gi plane samri ni fuga tarung na tawan gi air space launching duna paisilaki ana official report ambagi matungina phone tokli Tawan gi million kulum doi hena lai riba lamda masida China da lanta silakpa yawagi mi pai ba lai riba ne Taiwan gi air defense identification zone asida China gi masing yam laba lan gi plane sina paitok pasin tawri US House Speaker Nancy Pelosi na khongchar pangthoki ba adu China na di yamna kanna sauning ba pokle bane China gi communist party na su diplomatic gi over action chathadu na Taiwan gi legitimacy da sawat pagloina na western ki official amadi politician sina khongchat pangthoki ba adusu China na yamna kanna sauning ba pokle bane August na gi angan basaruk da Pelosi na khongchat pangthokra ba matung China na Taiwan gi agoi bada lan gi jahaz missile amadi fighter jet sing thajilaki housing phabu gi wanadi China ki lan gi plane sing adu individual incursion ADI jet sangsilaki masini englishing ani kunga pathoi gi matam da Sahapan umpuga mapan warambadu kangin hengalak le haire
Agasna gi mang oin ananiam kandalan silapagi thong singa tumak zatadun lagle China gi Communist Party nasu tawan gi legitimacy de support torpa yab diplomatic gi oiba action chathabina pataksile China na chadharakliba military action asin barum orga tawan da nungnang bafo pagi sangle palaitan hengat ale tawan gi wanadi China gi lan gi khuchukulai changdang nar po matamda chotaba film da leire hauki ba chawul da tawan na leba kasigi mathang chahi gi defense budget asi $1 billion 19.2 gi senpam da kanare masi parwena China gi maki dagi military gi oina threat pirak pagi sang hengala ki basina so maramama oiri tawan gi military na sutlan gi fighter jet sing laisin han bagi apamba lairi bani hari Islam dharma na nupi sing da laik tamba amadi thabak suba gi hak vi Taliban official Islam dharma na nupi oivi sing da laik tamba gi hak amadi thabak suba interfrontship ki thorang kya fight pada AWV ana Taliban office na ngasi phongdorakre Asumna Taliban da leiva nupi office na makoi ki group sem da thabak suba gi mafam sem ta da leba ki hoiba mating panglakada bo asibo lenga kasina self environment for girls aina khangnaragani aduga mayum palabi nupi office na secondary school amadi thabak subham singda mading tamna thabak suba yaba gi hak phangalagani ana phongdokre Taliban official aduna phongdokhibada Islam dharma nupi office singda laik damba gi hak chap chana piri loina dharma asna Islam dharma chatpan nupi singda masagi mathau amadi thabak sujana ba gi hak so piri Dharma sin aleba ka sigin nupi office in entrepreneurship lengkat pagi hakso akan napi don lahirani ana Taliban ge Ministry of Vice and Barsugi spokesperson su oriba Sadiq Agif Musa ngasi al Java ida phangdorakre Islam dharma na bu aya basing asi pirabadi wafam asidam hagna matau karam na thingbangam ka dori bano ana su pawmi sing ko na ba amada phangdoke Sadiq Musa ena phangdorakliba wafam asi sahi masukna leba ka sida kulai paiba Taliban ge Lani sing nupi oibising matak daning tamba punamba akak namba sang amada namsin dona thambiraga school lamade secondary da nupi masa sina mahi masing tamba tingsin dona thamlakpa sahi amagi matung dangasi phangdorakhi bane paikhalakliba anoba khongthang asina malemgi ona Taliban da natabam yeng englamba amadi athingba kya thamlamba du lautokpa hauna khre aire Afghanistan da Taliban sakti paira khraba matung Taliban ki lanmi sing aduna nupi masa singna bhai tamgada secondary school sing lebak sin batung da tingsin dona thamki bane Madugi matakta lamdam adu dalai panupi khudimak thabak sufam singda chatpada soidan hijab se nagadabani makoi gi mamai mamit khumjin dunam yamda wanba gi hade amade napi mioi singna mafam amadagi mafam amada labna chatpada athingba thambada natana nupa oiba singa anapa mari thambada su chauna athingba thamduna lakhi bane Taliban lan mission di sing ani kun mathoi gi August 15 da makoina lenga paiba matam da leba ka sigina pi sing makoi gi hak kamade media gi hak fangan kani an wasakhi bani adu ba makoina Sagdi hek parakpadagi makoi gi wasak sing adu kaw toktuna lakhi bane Bangladesh ngangkoi manakta arkan army junta gi lanmi taraga mafan harkhe makoi na sinramba khoju kulai kya phangkre Myanmar gi awang thangba rakhine state gi manung chanba mongtau township da ngarangjam sakasana bit arkan army na junta lenga ki lanmi taraga mafan landa duna harkhe adu galanmi amada lanfa oina fa banga mawre ana arkan army gi mekete gi phongdorakle Lanau basina ta dorak pa warol amada kothok na bagi thawdogadu Myanmar Bangladesh ngangkhoi gi masto nifu gi mathakta thoki bane mafamadu laiba Myanmar lanmi sing gi base camp da arkan army de jom sakasana bit gi ekpong mapan da landa duna Myanmar gi lanmi sing adu harpangam ki bani loinana mafamadu mafung phana kanron tawbangam ki aire makoina kanron tawruba mafam adu dagi yamlaba ku chu khulai kya amadi junta gi lanmi sing sinaramba military equipment sing chu phangpangam ki aire arkan army na phangdorak pada haujik sa thariba lanbam asida makoi gi hoiba Ning tamblatmi kya sikre adu bamadu gi chapchaba masing thi phongdoroku aiba yake de makoi na phongdorok pada makoi gi sikre ba lanmi sing amba junta gi base camp manakta lebak dak tuk tun yeng bada asi bhag sang kya thena ki balai ki ana phongdorake na tadorok statement amada hauke ba namai chin bitta marau u township manakta Myanmar lanmi sina namai kya kapsila badake khongkang adu da leiba misam kya sogan bada na tana sahi mari dak ngari ba pikliba angang amasu makoina hatok pigi ana claim tawrakle Cerul asna makata na phongdorok bada augi basul asigi manungda junta gi military force in air restraga made heavy artillery sijina duna arkan army gi lanmi sinda akan by attack sa tharakre ajuju awang tangba ki amasung kha thangba chin state ki tongan tongan ba mafam jingda lenga ki lanmi sing amadi arkan force ani ki marak dalep talalan kam na bagi thabak sa thare junta gi lanmi sinang angkai paring oriba mahanaston kontramari amasung kontra ga nipan gi marak talai riba Aga Mount Sek amasung kahin suwang khunggang ani ki marak talai duna lan kap na ba hek aurak badagi heavy artillery maru chahum dagi samri forba argan army ki matak takap salakhiba laikre an su cherol asida palle maka tarakwa atopa pauda skina lenga na jinjang da kahin na mir minai chathabagi dama UN Right Office na maral sirakre
China lenga lebak asigi ngang selgi mingda counter terrorism amadi extremism buka hena Xinjiang city da sataduna lamdam atu da lebam yo singke madakta kain ba human right violation tawi ana United Nations Human Rights Office da pangdokre marmada UN Human Rights Office na Xinjiang city da lebam yo singda athawa matam da magwa gi liberty fangana da ba sing da khan kre aire UN High Commissioner of Human Rights Michael Paselet na sahi asigi metha da China da yangjin khongchat chalur batung da phangna baijing da airam bawa fum sing adu ka report matam chana ngarak laba matung da hauki ba yum jaga chana bita pakoi ge report adu pira khibani ana Paselet na phongtora kre mangna China gi Xinjiang city da China lenga na sathari ba aina ya da ba maung da mafam adu gi mioi sing da unai wana takna tathi ta hoina to ba khudamoina force medical treatment over mi wafa puntun matam sangna namchin da thamba masigi mathakta sexual amasung gender based violence ki dhaba kya pangthok tuna lagle khwaidagi thamoi sokba report amada Xinjiang gi ogo da thokpa lenga kasina aganana tawge yauna tawbagi mongda muslim singna namna taba mafam singta ka henba byod midai ki thabak chathari mafam adu da leibam yosi ke fundamental rights sing pangandre Puramagasi international crime ki manung chalibani marwena Xinjiang da Chinese lega na sathari ba thabagasi crime against humanity ni anasu yumsagation with the commissioner Meselena Fangdorokre. Tawdogasi ki matang da UN High Commissioner ki office na report sing thadorok bagi matang da thengtha bagi da miyam na pirakpa criticism ki hamay naduna lagli bani adubo. Meselena mahagi sahi ki tam loiduna office pu bagi aroiba nabita uwa pamasi miyam da fangdok lam ki bani aire. Beijing ning tambe idhat lebak Taiwan ge ngam khoi marak military activity hengalak libasi yanglaga Taiwan na counter attack chathana ba phirap lawgre China gi fighter sing amasung warship sing na Taiwan gi territorial space ta ain kan sanglak labadi madugi mak da counter attack chathaduna masagi self defense tawjarabagi hakadu chapchana pangthokani ana Taiwan ngasi phongtorakre Tawang asi Taiwan gi akobida Beijing gi jamlaba military sing lepna drill chathargliba adugi mayokda Taiwan Fongdor Kebani Masagi lebak put chaptana lengak serba demokrasi ki sana kanglot ngak de lengak leba itat lebak asida Taiwan tele palitana China na landa bagi maungda aki ekang pirak panatana tana Taiwan lebak asiba makoi ki teritori ki manung chali ana nongman tragan nongmada nongma gi lebak asiba makoi na kudum chanana bhon aragliba asi yanglaga Taiwan ki lamnis na mathau tarabadi chap pakum pigani ana Taiwan ki mekai digi phongdorakle Mamang tagi angan basaruk di US ki House Speaker Nancy Pelosi na Taiwan ki Taipei shahar da yangchin kong sadam balak lambadu ki hek matungda China na tengkang karakter makoi ki lamni sinalaman kumbagi maung danga si phawa Taiwan state military drill kya sa taduna lebak ani asigi marakta kahena tension wangkat na ba thong sing chataduna lagle Pelosi ki kongset matung Seoul fadringai da China na Taiwan ki akoi bada warship missile amadi fighter jet ka Taiwan lebak ki atia mathakta koina fightun aki akhang nang halakhi bani China na sadarli baka hena military drill amadi Taiwan ang napasilakwa kapsilakwa misal testing adu Taiwan ki maikei dagi akan bamong dayaning da phongdorakle Taiwan ki defense official da hangbawang China ki war fencing amadi naval ship sing na Taiwan ki territorial manung sangsin ki space amadi samudra ki ngkhoi da sangsilak labadi karna response tawga dagi habawang da defense official adu na Taiwan manung da aranba maung da ngkhoi langsin na China na ka henba thabak sa tharglabadi Taiwan ki lamis na hena kanba counter measure makoi ki matak da soitan da lokot kani ana pa khongge Taiwan ki leribat naval amad air force sing loinana coastal force in the Chinese people liberation army ki force in Taiwan ki ngamkhoi dagi tara kani thoi naw ticket mile john laksin na lansina saksil apad ki chapchana thingna da badha pai kana ba sem sabal loire ana measure general Lin Wen Wang na makhatana phongdorakhe Biden na mahaki National Infrastructure Advisory Council da Indian American masa ani thau phone gre Indian American masa Manu Antra amasung madu Beriwal anibo US ki President Joe Biden na mahaki National Infrastructure Advisory Council da ngasi appoint tawduna thau phone gre President Biden ki National Infrastructure Advisory Council na America ki White House da piba paktak amagi matungin mato kuramna physical amade cyber risks andan gadage amasung labak asiki hoiba critical infrastructure sector da ahenba security amasung resilience lahen kadagi habaki matang da instruction pikre haire Hauki bajam sakaisan umitam yoi kun gataruk advisory council asida thau punan balak thoki bagi manungda Indian American ani asine Nagalamaromda Israel na Syria ki airport da misal bari kapsan kre Syria ki wanglom da leiwa Aleppo city ki international airport amada Israel na misan kapsan da manghata thawan kre ana Syrian military amasung atay pawgi sourcing da phangba pawna haire
Misal sing tu Mediterranean samudra romdaki kapsilakibani ana local news website sing naike. United Kingdom da based the West Syrian Observatory for Human Rights ki report amada Israel na Aleppo gi airport da misal mari kapsen ki maduda airport amasung akoi da leiba warehouse sing da pokai bagi tawduk sing thoki pokai ki phasing adu Iran da pusalakiba misal sing mali hari Iran da ki pusalakiba misal sing mali hari Israeli forces na Syria da misal attack tawribasi andaki sahi asida koni dhoirak subani mamang sahul rasu Syria ki Masyaf city da Israel na attack tawge Sia Muslim leaders na panba Iran na Israel bom marufang na mutan ada wasak pamaram na Israel ge Yuron ba Syria da Iran na mapanggal semkat ba makoy gi proxy force in da kulai supply to ba da Israel na yamna sauri masina baram oidna haukiba sahi ke asta Israel na Syria da leba Indian poison pro Iran weapon militant amadi Syrian forces da target tawdna misal masing thingam da kapsan ge Taiwan na Chinese drone kap thakre Jamna nungdang ba pokningai oiba thawthok oina gasi China gi samudra mapanda gi pangthap thap taba ida da madalai ba Taiwan gi outpost amada paisala ki ba China gi drone ama Taiwanese forces na kap thakre haire Kenman Defense Command na phangdoki ba matungina China gi drone ado namejung ba hek matungda chiu itata ating ba leiba atia sarokta paisala ki fire masung warning choching kap la ba fawu da drone ado paithoki da ba maram na kap thaki bani haire drone ado civilian sinna ba makalni ana Kenman Defense Command haige Kapthagraba drone adu recover tawrafra habegi matang dadi wafam amada phangdoki de Taiwan control to wait group sing da China gi drone pasila gi thawtok kasi yamna tu in thokle ikoi dana US ki House of Representatives ki speaker Nancy Pelosi da Taiwan da thongkiba masung maduna maram oiduna China na mamang da amuk da ukitri pamong da military exercise tawkiba dagi China amasung Taiwan gi marakta tension jamna wangna lerakibani aroiba da content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punamak padhagasari channel asina dom da kana badi subscribe to video business subscribe to video moloinana like and share to busuka wi kutup namak po amakhanna thagasari